Matam amada Gautam Buddha amasung mahaki sebok khara u amagi makhongda phamdun leirami. Leiriba seboksing adugi maraktagi nupa amana Gautam Buddha da sumna wahang amakak hangakki. Khudingmaktagi athoiba ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯕꯁꯤꯕꯨ ꯀꯝꯗꯧꯅ ꯂꯥꯛꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯕꯨddhaꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯨꯄꯥꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯟꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯦꯛ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯅꯁꯥꯗ ꯂꯩꯖꯕ ꯑꯁꯥꯎꯕꯗꯨ ꯀꯔꯝꯅ ꯐꯥꯖꯤꯟꯒꯅꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯇꯝꯕ ꯉꯝꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯨddhaꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅ ꯈꯟꯅꯒꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯃꯆꯥ ꯈꯔꯗ ꯍꯦꯛꯇ ꯁꯥꯎꯕ ꯉꯝꯕ, ꯑꯁꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯗ ꯉꯥꯡꯑꯣꯏ ꯁꯛꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯏꯪꯊꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯥꯡꯊꯣꯛꯂꯨꯕ ꯍꯥꯏꯗꯣꯛꯂꯨꯕ ꯋꯥ ꯀꯌꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯣꯟꯅꯊꯪꯗ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯖꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯀꯌꯥ ꯑꯃꯁꯨ ꯍꯦꯛ ꯍꯦꯛ ꯐꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯁꯥꯎꯒꯟꯕ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯏꯃꯨꯡ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯩꯇꯕ, ꯈꯟꯅ ꯆꯩꯅ ꯑꯣꯏꯒꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯒꯟꯕ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯅꯨꯄꯤ ꯃꯁꯥ ꯑꯗꯨꯃꯛꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯁꯥꯎꯒꯟꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯋꯥ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯥꯎꯒꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯍꯣꯡꯗꯣꯛꯄ ꯃꯍꯥꯛ ꯄꯥꯛ ꯉꯝꯃꯝꯗꯦ꯫ ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨ ꯑꯃꯈꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯚꯤꯈ꯭ꯌꯥ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯇꯝꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯏꯕꯨꯡꯉꯣ, ꯑꯩꯁꯤ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ꯫ ꯀꯌꯥꯔꯛ ꯑꯩꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯩ, ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯉꯝꯖꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯕꯨ ꯐꯥꯊꯕ ꯉꯝꯅꯕ ꯎꯄꯥꯏ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯌꯥꯎꯔꯕ ꯂꯤꯛꯂꯤ ꯑꯃꯈꯛ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯃꯁꯤ ꯑꯁꯥꯎꯕꯕꯨ ꯂꯥꯛꯁꯤꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯄ, ꯃꯤꯕꯨ ꯉꯥꯡꯅꯤꯡꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯔꯤꯛ 3 ꯅꯪꯒꯤ ꯂꯩꯇꯣꯟꯗ ꯊꯥꯗꯧ꯫ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯍꯦꯛ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯅꯆꯤꯟ ꯀꯥꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯂꯨꯕ ꯊꯣꯛꯂꯒꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯞꯂꯨꯕꯒꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯥꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯄ ꯃꯇꯝꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯧꯒꯨꯝ ꯋꯥꯁꯨ ꯉꯥꯡꯗꯅ ꯃꯍꯥꯛ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯊꯔꯛꯄꯅ ꯅꯨꯃꯤꯠ 15ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯑꯁꯥꯎꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛꯁꯨ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯟꯅ ꯈꯨꯔꯨꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯝꯕ ꯄꯤꯕꯤꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯕꯗꯨ ꯀꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯟꯅ ꯆꯩꯅ ꯊꯣꯛꯄꯁꯨ ꯍꯟꯊꯔꯦ, ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯖꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯝꯕ ꯎꯄꯥꯏꯅꯅꯤ, ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯂꯤꯛꯂꯤ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯅꯠꯇꯦ, ꯏꯁꯤꯡꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯑꯁꯥꯎꯕ ꯂꯥꯛꯁꯤꯟꯕ ꯉꯝꯖꯈꯤꯕꯒꯤ ꯃꯔꯝꯗꯤ ꯍꯤꯗꯥꯛ ꯑꯗꯨꯅ ꯅꯠꯇꯦ,
ꯁꯥꯎꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯊꯣꯛꯇꯅ ꯅꯪꯅ ꯂꯩꯈꯤꯕꯅꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯨꯙꯅ ꯃꯍꯥꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯈꯤ꯫ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯋꯥ ꯉꯥꯡꯊꯣꯛꯄꯅ ꯍꯦꯟꯅ ꯑꯁꯥꯎꯕ ꯐꯥꯎꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯁꯥꯎꯕꯕꯨ ꯂꯥꯛꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯥꯎꯔꯕꯁꯨ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯗꯒꯤ ꯀꯔꯤ ꯉꯥꯡꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯃꯁꯥꯃꯛꯐꯥꯎ ꯈꯪꯖꯗꯦ꯫ ꯁꯨꯝꯅ ꯑꯁꯥꯎꯕꯗꯒꯤ ꯊꯣꯔꯛꯄ ꯋꯥꯁꯤꯅ ꯑꯅꯧꯕ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯍꯦꯟꯅ ꯁꯥꯎꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯍꯦꯟꯅ ꯄꯣꯛꯍꯟꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯥꯎꯕꯕꯨ ꯂꯥꯛꯁꯤꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏꯗꯤ ꯋꯥ ꯉꯥꯡꯊꯣꯛꯇꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯅꯤ꯫